hojik ngarang akoi ki hairokta laikhidraba akoi ki hairok ibotom bi hana khangnaba matam amagi akoi ki minister oiramba mahak laikhidabgi kunthra nithoi suba kunthra nithoi rak suba ningsing kumon thoram haiba tare adugi thoram da hana chief minister oibiram laba aduga hojikna akoi ki congress legislative party ki leader su oiriba congress ki veteran leader su oiriba adumba akoi sri okram ibopina phondokhiba akoi wari sanaraga akoi yanata papunamak kano tawgani akoi santai nama purapungam gani haibase masi yamsumu wapamni na I hajanenge achumani akoi ki malem sida leripa kaunglup amaga ki marakta natraka lebak amaga ki marakta natraka any group ki marakta yanada ba any kind of difference labor punamukse akoi negotiate tawraga talk tawraga dialogue tawraga yanaba purpa solution purpa adagi settlement compromise purpa hse akoi wari sanaba asi ngaktaneba aduna hojik akoi manipur da chatharaklipa akoi ki 2023 gi May 3 dagi horakhiba adumba Churasanpur dagi horakhiba irang asina ngasi akoi manipur ki miyamna awaba mayokna raklisi sahi pharakadorabani sahi aniga tha taret mu hojilakla hojik khajikta ngare tha taruk mutang ngasilai haitare tha taruk ku phadre tha manga mutang ngaire kena ta sahi phagadoba asuk kuina chatharakpa sinam karhani nuaina da ba asi hojikti akoi karhani peaceful oiba solution ma purak namaki matamdu oire haibasi yamna sumbu wafamni aduna nasagi san akoi wari san na ba haibasta sanagadul stakeholder singni akoi kanglop amaga gi kanglop ani sigi marakta leireba stakeholder punamak akoi civil society organization sing hairo adagi makoi ki leader sing hairo adagi hojikti ma asomdadi maruina leibsi khulai pa kamuduneba suda suspension of operation leiriba nasagi UPF ka adike noga hairiba organization umbrella organization ani sigi makhada leba khulai pa militant group makoi kunni mathakta leibi jingdo ga kunni thokolum do ke ano kunmari ninga haiba kum tokoni ada makhoi sineba yamna maru oirise makhoi na taliba demand sidi sengna harabati aikhoi gi maitai furka akoi wari sanarga hekta yarakataba pot amadi oideba asidi government of India ga sanarga wari sanarga makhoi da masimdi na khoi yaroi haiba wakhumdo mai sengna yamna clear cut oiba mongda khanglaba matungda yarakataba potni na ai khalleba adubu ngasagi stakeholders sing adagi leaders sing akoi public leaders sing haitare aduga leiriba organization singi akoi level da karida mayam si akoi wari si adum sanarga kano tawba akoi yasnaba yapa mong amada abdi level amada akoi karimba kharadi adum purpati ngamgani na adum thajayeba aduna masmaina adum toksi haibagi mong ni na aidi khali ngara kano na oibo pina phondo ki wafam se aduna aduga sumi hojikta na kano na hiana habigi tuni congress amsung BJP makhoi su political level da moi party ki level da adugo all political party aki keno amga forum ama seme haraga maduna su loisanbi yabagi mong da karmaina tawgadage haibatu adum tanaba yengba makhal kya ki means yengba si adum kasukai din khalleba yengadoneba government of India na su makhoi ga mari leba khoi su ki kambuda su da leba kambu singduga su adum wari sanari marakmakta adum wari sanari adum makhoi da su adum handakta mamang da sakhi wari da makhoi da hai khiba pi khiba keno gi wakhum khara akoi directive khara di leikre habse akoi adum tana hui haitare na akoi national highway state satpa masi hanghan gadawni masida any community amaki musing maning tamna freely salhan ba yahan gadawni habigi wafam ma aduga ngasagi kanoda suda leriba organization sing armed militant group sing do makhoi gi designated camp sing do kanoda gi akoi gi tampaki foothill dagi yamna thaptok na legadabuni thamgadabuni haibagumba simu wafam khara laikre na akoi tajai aduga handak da so akoi gi kanoki akoi government ki
center ki akhoi ki kano toriba leiriba interlocutor hagadra akhoi ki eki misra akhoi ki home minister ki mahut silaga wari sanaba matumda nakhoina taliba separate administration wafam sidi yaroi ga kana haibagi wafam ama pikhre khangan khre haibam su akhoi habet leiki adu orgadi simo wafam simayam sima leirabanina ngasagi akhoi stakeholder sing kano da wai sanabgi akhoi negotiation gi thabak se yananaba center na su khara phajana punna phaminar ka wari sana mamang da se amukti tokre adubu madu ningthijana phajana di sathagi pati oidaba male adubu aduman phajana sathaba yananaba gi lambi se center na su adum khara mong ta na sinbiba summe na ide khalle adumana ai thamjane